ISTV military affairs ki luching ba sing nauna khanduna wasak lokre haire loop asigi information and research affairs ki ning tamba maitai gi cherol amana loop asigi chairman tamngan ba presiding comrade politburo oina amade CRF ki chairman khoirangbam khuman loop ki thopuna na ba president amade vice president oina wasak lokre general secretary oina khagemba secretary military affairs lan ngakpa Secretary Economic and Financial Affairs Kaichemba, Secretary External and Relation Officer Benjamin, Secretary Information Research Affairs Ningtamamaitei, Deputy Political Legal Affairs Sanathoi, Deputy Social Welfare Ware Pakuman Amasung, Advisor Ahum Masamasagi Taudang Pangtok Nabak Kudek Piduna was Lokre Hare. Handak the UPSC na lauba parikada kungamari suba rank ta laki bi kumantam daina okpagi thoram ama haurebi awanglakai community hall da pangtokre 10 finger group haurebi na sin ki bathoram adu da Imphal West ke SP Dr. AK Jaljit retired headmaster L Nilamani retired inspector TS Amumacha retired SC NG Birjit Singh amade NIS ki coach Y Nimaina sarugyake Dr. AK Jaljit na Manipur dangasi phawbada IS amade IPS phangba kaya yaukre adubu daina kumna rank wangna lakpati atang oi masi Manipur gi itihas ta kawba yararoi daba wafam oiragani haike magi masa masu singse masigi sembi sabiba masidana hena thawai khare hena yahan ningi yamda bada ai ngasi pung kun mari gi manunda pung tara ni thoi siba isa sembagi isa se phanabagi wakhanda oina thadabana hena konagi ai gi pulsi oina mai pa pa du oigadra haina khanje Yuyon ba dukan ma lekai miam na phajuna wara watem kre uripok Brahmapur Session Court mamang da phamba dukan amada yuyo le haipa pau phangudagi lekai duki miyoi sing amade helping hand uripok na thi humbada dukan manungda yamlaba yu amade SP capsule lerambadagi fagat kiba miyoi atudi Sagolban Mantri Lampaktagi RK Amobe chei kunthra ko humdoi apok pa laikhidraba RK Bogendrani lekai hinupi mana phongdorpada dukan asida yuyo le haibaki paugdi lei dukan asida tatana Manipur police ki miyoi sing laktuna leibe sukui ngasi lekai miyamna dukan manungda changduna thi humbada yu sing amadi guli sing adu thengnarakpani phagalaba polam sing lekai mamangda mei thake Mamang the election tawdun hapkiba Sagolban Block Congress Committee amdi Sagolban Block Youth Congress Committee Youth Mahila Congress Committee ke office bearer punamak amasung ACSC ke unit kuntraga manga ke polling committee ke member khudimak Congress taki tokle haina phongdokraba matung election tawdana hapchilakpa Block Congress office bearer sing Mahila Block Congress Committee punamak sing ase Sagolban miam da minambani haina ward number tara nipan amasung kungamari ke councillor ahumna phongdorakli Kendra si ke MLA na Sagolban Block Congress Committee na thabak phajana tawri amadi leiri haibase aranba yumpham yaudabani hari hauze pawgi markta na ten break matan Oza Pain Relief Ointment Khwang naba, kok sikpa, tang sikpa, phu naba ni singbada sinaba yarba, lipsap grupna puthok saba, Oza. Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Constipate season of you. Constipate season of Manung Saban Waitaba, constipation problem, Kohan Mangami. Itan Tanba, Manung Sandam Singusu, Kohan Mangami. No mother, Tumam Daida, Lubu Saba, Shing Glass Amada, Chamas Amanatraga, Anita Tadraga season of you. Constipate. Unique Education, CBSE, Sega Road, Kojeng Hazari Lekai, opposite Sanga Express. 5 months CBSE 11 and 12 science, 3 months CBSE 9 and 10 SA1 starting from 12 May 2016. Vacation course for Navodaya Sainik and Outsider 2nd May 2016. Girls hostel in the same block, boys hostel and van service available.
India ki Premier International Airlines Jet Airways na cabin crew laugadori nungairaba career gi kudong chaba asigidamak interview me gitang taraga mangada mafamna Hotel Classic Note AOC matam ayuki pung mapandagi na pung ama fawba hena aku pumarol gidamak Jet Airways tagi khangbiba yagani. Break matungda muka natam nokchari makhataba pauda Khundrak Pam Kendrigi Oina National Food Security Act ki matangda kanaba pikadaba masing lising tar kachahung humbudra ni thoi yanthokre sagol mang irei malam pakta pangthoki ba thormaduda desto Imphal East ma ki staff sing Khundrak Pam Kendra Development Committee Kendra sigi manungda leiba Pradhan Singh amadi agent Singh Su sarugyaki Kawa Badminton Association amadi Sorokhaibam Laiprakpam Huidrom Lekai Development Committee amadi Siza Hospital ge ophthalmologist Dr. Bikram Khoshnam galoina na puna sintuna Kawa Bazar da Laiba Community Hall da nom ge oiba mid lying baki camp ama pangthokre camp aduda lakpa ano ki darkar oiba myo singda lens amadi frame sing chada kuntana phangan ki myo chani henbana analaying baki khudong chabalokki Imphal West ki tongan ba mafam singda District Health Mission Society Imphal West na sponsor tautuna Affairs of Benign Center Naharup Huidrom Lekai na sintuna Beti Bachao Beti Barao haiba PCPNDT ki matangda chatharakli ba awareness program amadi street corner meeting ki saruk ama oina ngasi Imphal West ki Public Health Center ukrul gi akoiba da chatkadaba khungsat ama Family Welfare ki office ta ki lamthakre Lamthabagi Thoramadhuda PC PNDT style ki Joint Director Dr. Arun Kumar na Thoram Aduda Pradhan Ahmed member amadi Asana Chingbakaya Su Sarugyaki Dr. Arun Kumar na Pungnungda Lairiba Angangbu Nupa Nupi Khangdok Laga Manganbagi Thabak Jathabaya de Haibadu Miam da Khanganana Bakhongchat Asi Pangtokpani Phongtoki Masi Yoksalapa Yabanina Patraba Pagi Sugumba Pau Thaba se Manipur Sulapia Nupa Nupi Khangdok Nupi Obi Angan Singbo Khangdok Mangan Bagi Thaba se Manipur Yorktana Bahadana Pai Khan Bagi Pai Thoramase Pai Nasi Pangtoki Amsung Mayamsu Masigi Thoramasida Amsanga Mangam take people behind Hana Kurmizari Thyroid disorder amasung pregnancy ki matangda nomge ba seminar ma Maipakpe Maternity and Child Hospital da pangthokre National Association for Reproductive and Child Health of India Manipur State Branch na sinduna pangthokliba seminar atuda Dr. M Kheroda Professor C.H. Manglem Su Sarugyaki State Branch ki President Dr. Tombana Manipur da Miro Labi Singda thyroid ki case asi yamna hengalakle masna maram oiraga Angang chokhatpa ngamdaba pugnungda angang siba tha sudana pokpa kaya thue masigi mangjona thyroid lebra haiba khangdokadabani haiki asuna popi yai aduna tragadi kaimka na tahudaba last minute lakpa atopada yengorga pom dai da kuna lakpa kanda sumana basingche angang chakotre angang ware adu angang minyau den thiru kanda angang sigi testo moina di hana tahudrama akoina se pondang da kanda kari marang no thiru kanda thyroid ki asoi bisi kaya mo yauna ko si thenare Wangkaizam Lerak the Tokiba Thon the Patodo Dugi Matangda Makatana Irang Toktanaba District Magistrate na Tamkiba Curfew do Hayang Ayo Pung Tartaginumitu Mamatung Pung Manga Pauba Pung Taragamatoi Komtok Lehari Hausi Sanabgi Pawmo Lobirasi Ngasi sanabgi pauda tenthada chathariba takwa trophy ki sanakiba ahanba match ta KYC amasung WFCB goal amamam chanaduna draw chakre anisuba match ta Blue Bell Football Club amasung WFCA goal ahumam chanaduna draw chakre Manipur State Kabaddi Association ki makhada Youth Sporting Club Naurem Chaprong na sintuna ngasidagi Nipuga Hundoirak Suba Junior Boys and Girls Kabaddi Championship Club Asiki Ground da team Taraga na sarug yatuna chathaba hokre ngasi sanaki banupa ki match ta WFCA na WC point Taraga Nipan Taraga Tarukta thoike nupi ki sanaki ba match ta WFCA bu HESI na point kunga humdoi tarahumdoi da maiti pikre Hausi sanabagi makata ba pau boya ning thousand ke muklobisi
ngasi Manipur da sanakhibasingi makhataba pauda Challenge Cup Football Taranipal Suba Challenge Cup Veteran Football Tournament ki champion Football Veteran Welfare Association Mapal Kangjibungna oikre Mitra, Abdul Singh, Sanjoy Hazare, Pradeep Banerjee, Bijoy, S. Gandhi Singh, Steve. 18th Challenge of Veteran Football Tournament 2016. Manipur Veteran Football Association da sinduna Imphal gi Mapal Kangjibungda Mapal gi team amadi state asigi team taramari punna team taramanga na group ahum thokna khaidoktuna mamang thagi tang kuni thoi digi chatharkhiba Taranipal Super Challenge Cup Veteran Football Tournament ngasi loisan khre loisan bagi thormda Khurai Kendra gi MLA Dr. NG Bijoy Planning and Development Authority ki Chairman T Mangi Babu amadi All Manipur Football Association ki President S Sana Tombana Thoram Bapusing oikhi Satharkhiba tournament asigi ngasi aroiba nimit ki sanakhiba match ta Football Veteran Welfare Association Mapal Kangjibungna Mapal ki team East Kolkata Veteran bu goal ama sinoda maithiba piduna Satharkhiba tournament asigi champion oikhibani Football Veteran Welfare Association Mapal Kangjibungi mai pakpagi goal adu KS Rajen Kha ngambana match ki apiba matamgi ahapa minute amada phangkiba penalty da chanduna match asi mai pakhibani winner oiraba team Football Veteran Welfare Association Mapal Kangjibungda rolling trophy ga loinana Lupal Lising Yankai amadi runners up tarba team East Kolkata Veteran da rolling trophy ga loinana Lupal Lising Kuntra Tharum Mapusingna pikhi Satharkhiba tournament asigi Fair Play amadi Best Discipline Team gi award phanglaba NCDA Khongam Pata trophy ga loinana Lupal Lising Manga Best Player gi mana phanglaba East Kolkata Veteran gi sanaroi Subhan Das ta Lupal Lising ahum Most Valuable Player of the Tournament gi mana phanglaba Football Veteran Welfare Association gi ke Khelenda trophy ga loinana Lupal Lising Manga Best Midfielder gi award phanglaba Football Veteran Welfare Association gi N Rajesh ta trophy ga loinana Lupal Lising ahum Best Defender gi award phanglaba East Kolkata Veteran ki sanaroi Bijoy Paul da trophy ka loinana Lupal Lising ahum Best Goalkeeper ki mana phanglaba Football Veteran Welfare Association ki sanaroi NG Inau da trophy ka loinana Lupal Lising ahum Top Scorer of the Tournament ki mana phanglaba United Veteran Sports Association Dilong Chasing ki sanaroi Agent da trophy ka loinana Lupal Lising ahum mahangna tournament asida goal nipal sanduna tournament asige top scorer ki mana laukhibani First goal scorer of the final match ki mana phanglaba Football Veteran Welfare Association ki sanaroi Rajen Kha ngambada trophy ga loinana Lupal Lising ahum Tharum Mapusingna kusinakhi tournament asigi khwaidagi ahal loina sanakhiba VBFAM Kaisampat ki sanaroi W Maniharda asamba khodol pot piduna puning thagotki Amaromda ngalingai matamda football sanarambadagi potharaba ahal loiraba football sanaro sing tarom doida organizing committee gi maikidagi khodol pot piduna ikai khumnaba utki Chess N Bangkimna point manga makai phangduna kumathoi suba Wai Nilamani Memorial Chess Tournament ki title lokre Manipur Chess Association ki miyeng makhada Singjamai Chess Club na sinduna Manipur College da Chess sanaroi nifum doina saruk yaduna tha sigi tang nipal dagi chatharakhiba kunmathoi suba Yumnam Nilamani Memorial Open Chess Tournament ngasi loisan khre loisan bagi thoramda social activist O Santa Singh Singjamai Chess Club ki President A Narayan amadi club asigi General Secretary KSH Deben na thoram bapusing oiki chatharakhiba tournament asida N Bangkimna point manga makhai amadi progressive score da point kunmari makhai phangduna chatharakhiba tournament asigi title lokhibani S Premjitna point manga makhai amadi progressive score da point kulumdoi phangduna anisuba position takhre A Sakre Tombina tournament asida point manga makhai amadi progressive score da point kunithoi phangduna ahum suba mana lokhi O Ningthemna point manga amadi progressive score kunithoi phangduna mari suba position takhi KSH Sanjoina point manga amadi progressive score kumathoi point manga phangduna taruk suba position takhi Ice Manitona point manga amadi progressive score taramapal phangduna taret suba KS Olena point manga amadi progressive score taranipal phangduna Nepal suba amadi E Sasikantana point mari makhai phangduna mapal suba position taki veteran gi manana bid iromna takre best girl na nungchithoi engina taki best youngest girl na Konalika Yumnam na takre best youngest boy na KS Alex na taki ahanba position taraba N Bangkimda trophy ga loinana Lupal Lising taret ka chawa Thorum Mapusingna piki
Sepak Takraw SWC Team A Hianglamna Junior Girls ki amadi Manipur Police Sports Club Team A na Men's Open gi Anisuba State 11 Konsam Achau Memorial Men's and Junior Girls Regu Event Case Prize Sepak Takraw Championship ki winner oikre. Manipur Sepak Takraw Association gi miyang makhada Laifam Khunok Youth Development Association na sinduna mitong lampak Laifam Khunok da Team Taramathoi na group ani thokna khairotuna tha sigi tang tara dagi satharkiba Anisuba State 11 Konsam Achau Memorial Men's and Junior Girls Regu Event Case Prize Sepak Takraw Championship ngasi loisankre. Loisanbagi thoramda MLA N Biren LKYDA gi President M Ibobi amadi All Manipur Sepak Takraw Association ki President KS Darendro amadi atai miyoy kaya su saruk yaki. Satharkiba tournament asigi Men's Open si final da Manipur Police Sports Club Team A na Manipur Police Sports Club Team B bu set ani sino kunmathoi taramari kunmathoi taramapal da maithi bapiduna championship asigi winner oikhibani. Nupi gi aroiba sanakhiba match da SWC Team A Hianglamna SWC Team B Hianglambu maithi bapiduna tournament asigi winner oikre. Men's Open gi winner oiraba team Manipur Police Sports Club Team A da trophy ga loinana lupa lising tara amadi runners up tarba team Manipur Police Sports Club Team B da trophy ga loinana lupa lising taret amadi ahum suba position tarba team Manipur Police Sports Club Team C da trophy ga loinana lupa lising manga piki. Junior Girls ki winner oiraba team SWC Team A Hianglam da trophy ga loinana lupa lising manga runners up tarba team SWC Team B Hianglam da trophy ga loinana lupa lising ani amadi ahum suba position taraba Satharkiba championship asida Manipur Police Sports Club Team A gi sanaroi CIS Geskan amadi W Surjit na best player amadi best setter gi mana laukre. Hockey India gi meng makhada Manipur Hockey na sinduna Khumbal Lampak Strotrap Hockey Stadium da team tara nithoina group mari thokna khairutuna ngasi dagi taruk suba Hockey India Sub Junior Men's National Championship A Division haukre. Ngasi ahobo numit ki sanakhiba ahanba match da Uttar Pradesh Hockey na Hockey Odisha bu goal ahum sinoda maithiba pikhi. Uttar Pradesh Hockey ki maipapogi goal singadu team captain Bisal Thakur na sankhibani. Tournament asigi anisuba match ki sanakhibada Manipur Hockey na Hockey Patela bu goal nipal anida maithiba pikre. Manipur Hockey ki maipapogi goal singadu ibungo Jen amadi Dipu na goal ani sankhi atopa goal ani aduna Dinasandra amadi Kingshan na sanduna match asi mai pakhibani. Maithi oraba Hockey Patela gi goal ani aduna Gursjat amadi Ranjot na sankhi. Ahum suba match ki sanakhibada Hockey Haryana na Hockey Punjabu goal ahum anida maithi ba pikre. Hockey Haryana gi mai papogi goal singadu Bhanu Sharma Roman amadi Sani Malik na sankhi. Hockey Punjab ki goal ani aduna Karaj Winder Singh na sankhibani. Tennis Manipur Tennis Association na sinduna Lampen Pat ki officer club ki tennis courta tennis sanaroi nipuna saruk yaduna sathariba pre-monsoon tennis championship ki men's open ki final da Brojen amadi Premjit ka sanaragani. Ngasi sanakhiba ahanba semi final match da Brojen na Lelenji bu set ani sino taruk ahum da maitiba biduna final sankhibani. Ani suba semi final match ki sanakhibada Premjit na Baker bu set ani sino taruk sino da maithi biduna final sangkhre. Championship asigi sahi nipu manga mataki doubles ki sanakiba ahanba semi final match da Tulesor amadi Kangjam bagi jurana Prakash amadi Romeo gi jurabu set ani sino taruk ahum da maithi biki. Ani suba semi final match ki sanakiba da Ice Ibotombi amadi Y Ibotombi gi jurana Pradip amadi Kuber gi jurabu set ani sino taruk sino da maithi biduna final sangkhre. Sahi yang mga mataki doubles ki ahanba semi final match da Dilip amadi Ice Ibotombi ki jurana Dizen amadi Kala gi jurabu set ani sino taruk ani da maithi biduna final sangkhre. Ani suba semi final match ki sanakhibada Matum amadi Lakshmi gi jurana Lemba amadi Sarit ki jurabu set ani sino taruk ani da maithi biduna semi final sangkhre. Satharikhiba championship asi hayeng loisillegani. Hausil loisilakpada ngasi nomagi oiba ai ngasagi pau muglo bisi. ICAR Lampel Partiki Phangba Pauda ngasi gi khwaidagi sakhiba degree Celsius 18.3
ख्वाइदगी इंगबा डिग्री सेल्सियस कुल दशमिक मरी नुंगसिटे यावबा इसिंग मनिल की सांग अयुक्ता सादा मधुदरा निपाल नुंथिलदा सादा हुकुमातोय होइगी ngasiगी nong chukibagi sang 3.3 millimeter ni अफब तुंगलमचेत अमा ओहेनबदा अइबै बिसिंगी चावरब थौदांग लई हाइनम नुमित निनि तुमना चथगदबा मणिपुरी साहित्य परिषद के मणिपुर माथोय सुब कुमार थौरम हौदोकपदा डिप्यूटी चीफ मिनिस्टर गायखांगमना हाइख्रे इशागी फुरुक कन्नब होननिंगदबसिंग पोकपगी महै यान्द्रब मियोइसिंगनि हाइना JCLPS की कन्वेनर खोमराम रतन फोंदोखरे अमदे ममल थादबा मदे करंबा मतमदा साबनो हाइबा खंगदबा आइसक्रीम कया मणिपुर की मफम कया दा पाक सना योले मरी लेनबा सिंगना यंगसिनरे ISTV न पिजब पाओ नसिगदी मतंग सलुजरे मिंग काबिरी बसिंग बमखाना